अहानबद मरुइब पाउ रेगुलर प्रिंसिपल हापतबकी मायोक्ता डीएम कॉलेज कैंपस लेब डीएम कॉलेज ऑफ टीचर्स एजुकेशन अमदी हिंदी टीचर ट्रेनिंग कॉलेज की प्रिंसिपल की का देसामना सोर लोनसिनख्रे नॉर्थ ईस्ट फ्रंटियर सर्कल की कमिश्नर सुमित सिंघाल ने पैसेंजर सर्विस होनबगी नोने रेलवे स्टेशन यंगशिनख्रे यूनाइटेड पीपल्स फ्रंट की अकोई अमुक हन्ना खुंताक लरोइसी है पाउजेल पीब तंपाकी डिस्ट्रिक्ट थुंगना चटकदब बाइक रैली लम्थाख्रे अमदी इगैलिटेरियन मणिपुर ऑफ द अल्ट्रियस इमा ट्रस्ट ना अंडमान निकोबार आइलैंड की माउंट मणिपुर दा कमेमोरेटिव बोर्ड अमखन खिनख्रे खुरुमजरी ISTV meeting tabiri bapumna muputaram nokchari hoji pau sandona pisari regular principal haptabagi mayok the DM college campus ta leiba DM college of teachers education amadi hindi teacher training college ki principal ki ka desamna solon sinkre khongjang aduga mari lenan desam gi general secretary nongthongbam thoithoiba maiteina paumi sing the phongdokibada DMCTESC hawdokpa kumjali singamaga chamapan hubudrani thoidagi ingsok lisingamaga chamapan marfuga taruk fawba regular principal ama lerambadagi ngasi fawba principal in charge na puduna lakli oza kunthraga ni thoi laifam thokpada oza taraga mari khaktamak leiri college asdagi oza kya atopa college transfer tawkiba natraga utilize tawkiba kya yauri hariba atopa college sa thakriba oza sing bung humbudrani thoi gi manungda hanjilhan gadabani college asda utilize tawba sing chumasagi college singda hanjilhan khigadabani hindi teacher training college kisu regular principal laitaba laifam thokpa oza laite college ani sigi regular principal athubada hapkadabani desamna college ani sida atamna meeting changliba se oza gi awat paleiba college asidagi thorakadaba training loiraba oza sing adu kaya yamna matik chagadori mating leiba oza oiraktaba matamda mahairoida hakthengnana suklakpana khongjang changshinbani lengangna thausadabadagi training college ani si NCTE na recognition kakhrabadi madugi tekchak commissioner education U gi director madi PR lengangna tekchak pugadabani haiki DMCT na hekli kalapudagi na ngasi pawda regular principal sumna kaki amakhak natana ngasi pawda in charge na haiga lai se sahi ya masing yam edare hindi teacher training college ju chap manana masi regular principal leite ko in charge principal mana salai bani aduga sig mathakta faculty member khudimaksu ayam mana guest faculty na to ayam boina tawi du regular si mapung phana leite masina leitawon kana head of the institute gi haurakanda makha thaba leiri staff mayam si se loina contract kumba duga anek pangata na salai ba duga in charge ma tar salai kanda di kayam kuina hariba institution hariba college se kayam kuina salai ga dage aduga hayeng par thaba matamda masi par dugi reference lor kanda masi recognition se kaigum kathal targa di masi gi teksak se kana bu dage duga desamna hajaning badi masi gi paliba pr lengak amadi commissioner aduga education U gi director na masi gi teksak khudmak se pudongni aduga athu matamda hariba institution ani sigi regular principal hakadongni aduga waliba oza amadi faculty khudimak se masi athu matamda karigum hapta targadi masi tholpa apabata daita khudimak teksak se masi hariba post ahum commissioner aduga education U gi director aduga loina PR lenga sina pudongni habse masi thamjani North East Frontier Circle की Railway Safety Commissioner सुमित सिंघाल ना लुचिंग टीमना पैसेंजर सर्विस होनबगी रेलवे नोने रेलवे स्टेशन यंगशिनख्रे टीमसना नोने की टिंगौ रेलवे स्टेशन यंगशिंगबग लोइना मखाताना खोंगसांग रेलवे स्टेशन जु यंगशिनगनी अथुब मतमदा मतम खरा लेप लोरबा पैसेंजर सर्विस ट्रेन अमुक नौना हौरकनी हाबगी थाजबसु रेलवे कमिश्नर सिना फुंगतोखी नॉर्थ ईस्ट फ्रंटियर रेलवे की मखादा होजे होजिकसु लमदिंग डिवीजन दगी पोट पुबा गाड़ी सिंह खोंगसांग फावबा चंगलले मणिपुर अहान बोइना अर्गतला दगी खोंगसांग फावबा पैसेंजर रेलवे सर्विस लेरमलबनी अदुबु खुदोंग चादबा खरेदगी सर्विस अदु लेपखिबना मणिपुर की मपान द चटनिंग पैसेंजर सिंह खुदोंग चादबा मायोकना हल्ले हाइना माइकई क्यादगी वकत पलैख्रबनी respecting the railway substation of Tingau अमुक हन्ना खुंताक लरोइसी हैबा पाउजेल पीबा यूनाइटेड पीपल्स फ्रंट ना थाबुममा चुपना चथरकबा नेशनल रिकॉन्सिलेशन मंथ की मनुचना तंपाकी डिस्ट्रिक्ट थुंगना चटकदबा बाइक रैली यूपीएफ के एडवाइजर खोमराम रतना पैलेस कंपाउंड की लमथाखरे इंकुमजा लिसिंग अमगा चनिपान तराका मापनदगी इंकुमजा लिसिंग अमगा चनिपान कुनगा तरुक फाव मणिपुरना अवागी खुत्ता
chahi taret khuntak luraba matung Maharaj Gambir Singh na awagi khutagi kanduna amuk hana khuntak hankhidaba adubu amuk hana ningsing boina ngasigi mirol da aikoi amuk hana khuntak laroi si haiba paujal pibu oina thabu mama maitai singna khundaba mafam singda chatuna chatharakpa campaign asigi manung chana ngasi United People's Front na sinduna tampaki district singda numinini chathagadaba bike rally ema palace compound gi lamyanba sanglen mamangdagi lamthakibani lamthabagi thoromaduga mari leinana United People's Front ki president Nongthongbam Rupachandrana UPF na chahi khudingi chatharakpa National Reconciliation Month handaki oinasu December thagi tang mapanda Kangladagi maira lauraga haudoki thabu mama chupna chatharakpa campaign asigi manung chana public disclosure amadi street corner meeting sing pangthoklaba matung Manipur gi mapanda maitai singna khundaba Assam Meghalaya amasung Sikkim da campaign chatharaba matung Manipur da halaklaga Tampak district ki singda aikoi amuk hana khuntak laroi se haba paujel piba bike rally asi chatpani tha asigi tang nipan da Imphal West ki Manipur College sa panthufam oiraga mathangi numit January gi tha mapanda Maharaj Gambir Singh na thupkiba mafam langthabal da leiba khubam fawba khongchat ama chatlaga lushingani khongchat sing asida miyamna su saruk yabiu khongloi singbu mateng pangpiu haiki Numinini ki oiba akoina bike rally am area sojari kari do boino haiba kanda akoi amuk khuntak laroi sai pause se pura kanda valley ki area sida akoina chapa mafam singa sida akoi punna lamdam se Maharaj Gambir Singh na ro ma thaudang ado akoi leiriba khunai sin loba changi haiba wafam da thamjaraga akoina program se pangthok sabani tang mapal dana akoina program se Manipur College dagine langthabal kunjada leiba Maharaj Gambir Singh thuki mafam sida miyam ki khongja chalaga akoi program se loisanjagi hai UP ki thamjari Andaman Nicobar Island and Manipur, separated by distance but connected through history of courage and sacrifice, haiba thimda Manipur da registered over egalitarian Manipur of the altruist Ima Trustna commemorative board ama Andaman Nicobar Island gi Mount Manipur da thamkrai commemorative board installed tobagi thoromadura South Andaman gi DFO Aswin J Parihar Experience Andaman Tour Private Limited ki logistic manager Ras Sekar amadi imagi thomi gyana sarugyaki tharamaduna wangaladuna Swin J Parihar na sigumba Manipur gi puari ka sagonari ba Mount Manipur se imana commemorative board ama thambasina Andaman amadi Manipur anigi puari sing haurakliba tungi mirol na mamutana khangba ngamlagani haiki Information and Public Relations Subcommittee Coordinating Committee on Manipur Integrity na sinduna Kokomi official website launch tawagi thoram Kokomi gi office ta pangthokre thoram aduda Kokomi gi convener Khuraijam athoba yauna Kokomi gi maruiba thomi kya su sarukyaki Kokomi gi official website www.kokomimanipur.com adu Kokomi gi convener Khuraijam athobana luchingduna hangdoki thoronga mari lainana Kokomi gi convener Khuraijam athobana Kokomi na hai khidaba tawkhidaba kya disinformation campaign chatharakpadu hojikti website asi hangdoklabanina achumba pau khaktama khangba ngamlagani ngasi hangdokhiba Kokomi gi official website asidagi miyamna Kokomi na chahi taruklo masa tawrakhiba thabaksing ningthina khangba ngamlagani mamangda Kokomi YouTube Kokomi Facebook hangdokhraba matung ngasi Kokomi official website asi hangdokpani phongdokhi mahana makhata na website asi tongan ba part sing hapkani miyamgi feedback amasung suggestion singsu website asigi kuthangda khanghalakpa yaragani ganagumana miyamgi mihut sinduna wangangbada data leitabagi awaba khudong chadabadu hojikti koklagani website asi Kokomi khaktaki na temipum khudingmakini phongdokhi ꯑꯩꯈꯣꯏꯅ ꯋꯦꯕꯁꯥꯏꯠ ꯑꯃ ꯂꯣꯟꯆ ꯇꯧꯖꯔꯤꯕꯁꯤ ꯑꯩꯈꯣꯏ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯧ ꯇꯥꯔꯛꯏꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯍꯨꯝ ꯌꯨꯇ꯭ꯌꯨꯕ ꯐꯦꯁꯕꯨꯛ ꯑꯃꯗꯤ ꯋꯦꯕꯁꯥꯏꯠ ꯁꯤꯒꯨꯝꯕ ꯃꯤꯗꯤꯌꯝ ꯑꯍꯨꯝ ꯑꯁꯤꯗ ꯃꯤꯌꯥꯝꯒ ꯍꯛꯊꯦꯡꯅꯅ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯌꯔ ꯇꯧꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯇꯧꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯃꯤꯗꯤꯌꯝ ꯑꯃ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯃꯄꯨꯡ ꯐꯥꯅ ꯄꯥꯎ ꯑꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯌꯧꯍꯟꯕ ꯉꯝꯅꯅꯕ ꯄꯥꯟꯗꯝꯗ ꯋꯦꯕꯁꯥꯏꯠ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯂꯣꯟꯆ ꯇꯧꯖꯕꯅꯤ ꯃꯤꯌꯥꯝꯒꯤ ꯂꯩꯔꯤꯕ ꯍꯛ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯍꯦꯟꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯂꯩꯅ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯂꯩꯅ ꯃꯄꯨꯡ ꯐꯥꯅ ꯃꯤꯌꯥꯝꯒꯤ ꯑꯁꯦꯡꯕ ꯑꯣꯊꯦꯟꯇꯤꯀꯦꯇꯦꯗ ꯑꯣꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯗꯨꯒꯤ ꯃꯤꯌꯥꯝꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯒꯗꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯗꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯅꯕ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯌꯔꯤꯡꯁꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯅꯕ ꯍꯦꯟꯅ ꯃꯃꯨꯠ ꯇꯥꯅꯅꯕ ꯑꯃꯗꯤ ꯃꯆꯥꯛ ꯈꯥꯏꯅꯅꯕ ꯍꯣꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠ ꯑꯁꯤ ꯑꯩꯈꯣꯏ ꯂꯣꯟꯆ ꯇꯧꯖꯕꯅꯤ ꯀꯣꯀꯣꯃꯤꯒꯤ ꯋꯦꯕꯁꯥꯏꯠꯁꯤ ꯀꯣꯀꯣꯃꯤꯒꯤꯅ ꯈꯛꯇ ꯅꯠꯇꯦ
Manipur miyam gini Manipur gi integrity amadi unity da thajaba thamba malem gi miyam khuding mana website asidagi punna khoi kanaba lomina rakanda website asi yamna mapung phaba mapangan kanba information pool lama ohenna ba khona minasi Thobal District ki Manung Chanba Waithau Pata Sariba Waithau Water Supply Scheme na Lakliba January ki mapan faud the consumer sing the ising pidrabadi thangnaba nimit January ki taradagi mass public agitation tangshilagani haina Maitai Community Joint Coordinating Committee MCJCC Waithau Kiam Sifai Haukha Amadi Thobal Khunau gi Maikedi ki Fongdorakli Ngasi Bau Bazarda Waithau Water Supply Scheme gi Makhada Lady Consumer Kya Amadi MCJCC ki members sing na pau ki mifam ama pangdokladuna MCJCC gi Treasurer KS Inau Chana Waithau Water Supply Scheme se haukiba December gi kunga mari dagi Waithau gi leikai kharade ising fanghande haiba wahau amadagi ising thaba lepkhre masina maram oiraga Water Supply Scheme se gi makhada leiramba consumer kyadadi chaungna chaithing pire consumer sing gi awaba se kokhanaba mari lenaba department gi mihut sing executive engineer PhD Thobal amadi executive engineer monitoring and evaluation PhD Thobal anida ising fanghanaba ai bachirol pisinkhre madi Ngasisu Deputy Commissioner Thobal da aiba cherol pisinkhre Thobal Turel gi ising sizinaba yaraktaba ningtham tha oirakpana pukri amadi khonggi ising pumnamak kangshilakpasina maram oirega consumer khudimak ising gi awaba chaungna mayoknare chaliba tha sigi mapan fawbada Waithau Water Supply Scheme na mahau sagum consumer sing da ising pidrabadi thangnaba numi January gi 10 dagi MCJCC na consumer singa loinaduna mass public agitation changshilagani haiki Executive Engineer PhD Thobal, Executive Engineer Monitoring and Evaluation PhD Thobal, Haiba Anis de Ikogi, Hango Ising Singing Kiba, Sigi Madam Sleda, Ising Tabina Haiduna Iba Seron Pisin Zakre, Adu Masi Pawda, positive over response, Samata Lak, Tavanam Weraga, Singi Awabasi, Mayamasi, Mayoknare, Asinamam, Weraga, Laliba, Tang Mapan Pawagi Manum Sleda, Marili Nabo Authority Singna, Ising Si, PV Zagadi, Matangi Namit, Tang Tara the Gidi, Akanba, Akin Kaloina, Miam Consumer Mayamga, Akanba, Hongzang Sangsilagani Haidana Medagi Fonda in Singjari. Mapalda choina tariba maitai sing amatoina punsinaba igi khongol liduna aikoi amatoibagi mari chesinaba January gi mapanda Maharaj Gambir Singh leikidabagi ning sing numit chahi taret khuntakpa ning sing thoram hozai gi Nandapur da pangthoknaba artist sauna Man Lake Manipur gi thomi sing punna mioi contract taret ngasi hozai gi damak Imphal thadokre Man Lake Manipur gi president Soyam Chaubana luchingba timaduna lakliba January gi mapanda Nandapur da chahi taret khuntak paning sing numit palan thoram pangthokpaga loinena hozai gi mafam kya da khundari ba maitai sing na unaduna wafam kya khana nagani khongchara du gi matang da Man Lake Manipur gi coordinator Ramananda Sairem Chana aikhoi amu khana khuntak la roi haba team da inglisingani Subna Taruk Brahmaputra Valley ki tongan wafam sing da khundari ba maitai sing khun sing da chahi taret khuntak paning sing thoram pangthoktuna lakli masigi manung chana handak chahi gi so hozai gi Nandapur da Maharaj Gambir Singh leikidabagi ning sing thoram pangthoktuna Gambir Singh bu ning sing ba madi choina tari ba maitai ireicha sing amatoina punsinaba pandam da pangthoknaba Imphal thadokibani nat ki oiba thoram kya ga loina na mafam adur leiri ba maitai ireicha singa unaduna wafam kya so khanagani haiki सही लिसांग सिना इन सोल्यूशन में तरुक तकी सामगी बंपदबली की मफुं तसिंगुना लापा कोई अमुक कुंता रसी हाइना इकोन जपा दुगुमा थिमसिदा कोना सही तरह कुंता पनि सिम थोम हाइदुना मिथो महाराज विसिंगना लाइकिदब नुमे दसि मफुं कुंता पांथो लाक चपनि हतक सही किसु इन सोल्यूशन अमगा तरुकी ओइना हजाई के नंदपु हाइब जगह आस्ता को पांथो चकनि उनसा दसि कोई पान तारि बमिते अमदि मनु दुले दिमिते कुछ तना थाना में याद अदुगुमा मरि अमना थंगुदबनि हामिगो वफुं हाइब पांथो पचच Sakti Leiba Akanba Leiba USA na ahing amada ngami haibagi matagum Venezuela gi President Leifamda Landasanduna Venezuela gi President Nicolas Maduro amadi mahakil waina bi Celia Flores bu phaduna thamlibasi yamna tawhaidaba international law ne yadaba thawongasi miyam punni yaningdaba phongtok minaba mathok tai haina Left Coordinating Committee Manipur CPI CPIM RSP amadi Forward Block ki Chairman Comrade L Sotin Kumar na phungdokre wafam masinga si Left Coordinating Committee Manipur CPI CPIM RSP amadi Forward Block na senduna USA na Venezuela gi President Leifamda
Landa Sinduna Venezuela gi President Nicolas Maduro madi mahaki loinabi Celia Flores pu fazenduna thamkiba bu yaning da phongdokpa protest meeting da phongdokibani Iravat Bhavan da pangthokpa pawgi mifam aduda Left Coordinating Committee Manipur CPI CPIM RSP madi Forward Bloc ki Chairman Comrade L Sotin Kumar makataraduna Latin America gi manungda socialist country Nipan leibagi manungda leiba Venezuela su amani Venezuela thabak fangdabagi awaba leitaba malem gi oina thaugi pothok chada kun puthokpa sana marang kaina fangba resource yamna leiba yamna chakhalakpa leiba amu erakpadagi USA na kalakpadagi namthanaba chathakiba America gi yamna luzadaba thawongni asigumba akanba sakti leiba leibak ni haina chatharakliba thawong ase aikhoina punna yaningdaba phongdok minaduna manaba khunai amagi damak apunba khulauma lawminaba mathau tai haiki 우리 돌아 도민을 내입세 마실에 좀 톡대 베네수엘라기 마땅다 아주 의뢰와 버스타케 싱세 스와이다 마시디 어혼바 군나야마 마두도 마닝 땀나 미양이 분시들 레타봉 강법 분시마 오르는 보너보다 베네수엘라는 사각자리바 소셜리즘 마이티오피는 보너버세 마나부 군나이 아주 오력다는 보너버세 마시기도 먹다 이코이가시 랩기 돌 머리 이코이나 같이 박스나 거기 건뎀 떠오리 BDF singna taliba maram chaba demand singa si lengangna athuba matamda pithopiu madu natrabadi BDF singi khongjangda wangu nauda khonggi maira paibi singju saruk yarak pai hari wangu nauda khong maira paibi gi publicity secretary sanaujam ongbi sanahan nauda khong ward number amana wafam kya phongdurakli Manipur government na isa sing na taliba demand sing asi bibi da bataragadi wangu nauda khong maira paibi amadi Manipur gi maira paibi pumna makna pullaga akan ba khongjang changsilakani athubada demand sing asi pithok piu makhoi gi demand sing asi bi da bataragadi kaigumba thabak lepkhiba taragadi akhoi red zone da leiri bai khoi sing karamba phibam da leigani Moirangkhom Boys Club ki nifuga homdoi subam pokomon numit ki thauram Moirangkhom Saugaijam lampak ta pangthokre tharamadu RK Hovaneswar Saugaijam Lengak Lembi Spastic Society Manipur gi Secretary Laishram Tokendra Riki amadi President MBC Chandam Surjit na chingbana athoiba mithunglen singoina sarukyaki tharungi sarukama oina cultural program kya su utkibaga loinana class 10 amadi 12 amadi sports ki lamda mangjil tharaklaba mioi ama yauna punna mioi tarukta club ki maikedi ki meritorious award piduna ikai khumna su utki tharunga mari leinana Moirangkhom Boys Club ki president Chandam Surjit na phongdokibada club asina haudorakpadagi sana khotnabagi lamda thodang lauduna international level fawbagi sanaroi kya pudokre club asina laikai asigi danatana COVID-19 gi matamda achoba mateng pangbaga loinana lamda mase thokliba irang asiga mari leinana club singasi punsinna bkhotnabada achoba thodang lauki relief camp na chingba kya hangtoki masida club asina su achoba thodang lauduna relief camp ta leiriba miyamgi mateng pangtuna lakli Lekai asigi sanafam lampak fazana leire adubo sana khotnabagi lam asida lekai asi leiriba angang sing thawai yauna tholakpa kya ude mama pa sing na so angang sing adu fazinduna thambagi mahuta ahangwa matamda sana khotnabagi lam asida khara thadokpirau lairik khakta tambana yaraktre hojikti NAP 2020 gi matungina haukalakliba angang sing asi lairik laishu khakta natana atai hiram khudimakta makhoina pamliba haijaba adu da chalhalu haibani sana khonabana mayai kaba Chinjaktagi lapthok na lehen bangamli maramaduna pikliba angang sing sibu sanab khotnabagi lam asida chingshinbiba mathau tai haiki ahanbadadi sanabagi hawbani adubu club ibcd bazi grassroots level gi CEO so mani sidagi horakkadoini mathang CEO so byamse aduna thodang yamna lei sanaba khaktada natte sina local club amu oirabasu ya school apunba gi chaawna lei aduna matang gi matamgi matungina thodang kya lawri club asina baziwo letra lawri adu matungdasu leibaki thodo wato tholoko matamda amukasu lawgi ni haina obigido singsu mosu law sinaba kona advice pirongani law ngamchanu ni sodasu pawdi jagani MSP Dishel gi anoba electric smart meter pan basna consumer sing da khudong chada pakya mayok na halle hari maruina Imphal East amasung Imphal West district da mamang da panlamba secular meter genus meter singi mahuta consumer singna season ba mai gi chang khan bangamba smart meter in a private agency sangai smart metering private limited co agency amada MSP Dishel authorized tawraga
electric consumer singi hana palamba meter adu lauthoklaga mahut sinbagi thabak tha kharagi mamangdagi anoba meter panbagi thabak chathanarli MSPDCL na paliba meter sigi marueba pandamase electricity distribution da technology sizinaraga hena advance oiba billing accuracy operational efficiency masung mai gi chang yamna sizinari haibagi kudak ta khangbagi khudong chaba pibani consumer singna mobile number dugi khuthang da smartphone gi matingna smart meter app hapa mathau tai maru oina anoba meter si palaba singna thengnari ba khudong chada ba si hena palamba meter na loramba sanction loan adudagi tangai fadana upgrade tawdaba yadabagi fibam mayoknari hana sizinaramba maigi chang adumak sizinaragaso polaris meter hek panbadagi overload oibadagi masana adumak auto cut tawba thingnari masna maram oraga consumer amana kilowatt 2 gi sanction lot loramba du tangai fadana kilowatt 3 dagi 4 fawba upgrade tawraga loba tari upgrade tawdrabadi mai sizinabagi kilowatt hour gi matungina hena charge kakli consumer kharana smart meter gi mobile application da piriba data gi matungina mai sizinabagi changasi mai suksin sizinadraga su 0 kilowatt hour ni haiduna supnagi lupa mariga paisa kun ga taret balance tagi kakpasu yauri masinatana mai gi balance hapada ahongba kaya su leibana maram oiraga khudong chadaba kaya consumer singna thengnari hairi masigumba khudong chadaba kaya si MSPDCL na yingshil haningbagi apamba consumer singi maikaidiki phungtok narakpa leiri government na prepaid oina consumer singdagi sel hana lokshilaga mai asi sizina hanbani sizina ba luaraba matung shell thiba natte maram aduna MSPDCL na lakwaliba khongthang asi consumer singna apenba ohenba masung asoiba lehendaba consumer singi nungai hanaba application amasung smart meter ohenbagi tangai fadaba lei leiriba soiba si chumthoktaba tarabadi consumer singi pendaba wakat hena laknabagi maram ohelakpa yai hainasu phongtok narakli Manipur da leiriba asa workers singna lawriba thodang miyamna pukning thogatpa changi haina kaisam jadumani ADM Imphal West na District Health Mission Society Imphal West na senduna GM Hall da pangthokiba district level asa convention gi thoramda haikre Taramadida Chief Medical Officer Imphal West Dr. NG Dayabati Devi, District Family Welfare Officer Imphal West Dr. YK Sorjit, District Program Officer ICTS Project Imphal West Rosni Chan Taurangbam Amadi, Retired SMO in charge SAC Wangoi Dr. N Susla Debina Maruiba Mitung Singwaina Sarukyaki. ADM Imphal West Kaisam Jadumanina asa worker kyana yumthong da chatuna data khongatpa matamda asabu lana uba kyasu yautaba nate health sector da Imphal West district mangjil thaba district ama oiri adubu health sector da khudong chadaba kya ama sulai corona matamda su asa singna maruiba thodang kya lauki haiki asana lorumba duty se adukimatik chawi haibasi se koi na su khangan jabaga loinana aikogi Imphal West ki health ki sector sida makhong gi ola kanda maton bau yowna bu hona bada achauba role ama kai route ama oira kanda mathakte inkhalaga health society sina maka phanna sarpa ngamjari ni Tungda English ngani kun gamanga ki best asa worker taraga tarukta sel yauna citation kusna ki bagaluidana leikidaba asa worker khumbong mayum itanjali gi imung manung da khudol pot pidane kai khumna bot ki Hozi Pogin Maktana Temba Bremtang Lominasi. Sangai tutorial kwa kathel gi class 9 amasung 10 foundation course ki class lagliba January manga lishingani kunga taruk taki hauzaragani matam sangna taki experience leiraba ningthina khang hairaba oja kayana takpi tambiriba coaching center ni akupa marol gi dama sangai tutorial natraga sangai hostel kwa kathel ningthem kol da lapiduna tanabiu matam gi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba kapidon cup syrup thakpiu kapidon cup syrup dada yeme maki gano azab thammo sigi yumse next time dina checksin na laksilaga thamkhabani ne dada nang se juhar habaga amta kidarbo asumna mayamna machalbo ngapshan lugum masigi yumasibu asoya ngam kokadabagi next time dina ngapseli
Extec TMT Joan Habding Makopana Semani, German technology Sinamana, concrete Katopna Tinaba Matamda, Kapamil Amuk Hena Engaladli. Extec TMT, strength is in the quick. Honglagli Bapunsigi Lambisida, Araiba Chaba Yabama Kaisa Shinari. Adon hidak lang thak kayam sa daba yarakte sasil liba singduna adom gi liver da kayam sokhan likhang bibra liver na bu soklaba chaning thakning ba phau daba puk nungai taba khong hamba nungai rak taba amadi kuchu kumen senghal lagti khuding maksibu ngak thok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule break matung na mayam mukana taram nok cheri makhata ba officeri haukiba January gi mangagi ayuk angan bada Bisnupur district ki nganu kon gi lanjena khraba yum amada bom bokhai handuna mioi ani aso open nangan ki ba thodo du lup kyana yaning da phung torakli kutsem gi oiba kanglup ki irang da lanjena khraba singi mayum da sakti leiraba bom kya bokhai handuna micham miyambo aso open amadi aki akhang thohan ki ba thodo du terrorist ki thawong ni haina Committee on Human Rights Manipur COHR na akan mamong da condemn tori asigumba micham singna leinari ba mafam amada sakti leiraba bom sizinaduna aso open aki akhang nanghanduna target torokpagi thawong asi aseng ba terrorist ki thabakni amarom da mafam asida khulai paibadi lairadana micham miyam amata changhandana Indian Security Forces na khurak hangdana leiduna ngak seliba jaga asida mataw karamna bom pokhai halakliba no haibasi yamna chingna ningai oi India government na thawdo sigi dai talok fom thoi miyambu ngakpi senbiba amadi aki akhang tuzungbagi mihat mipundagi ngakthopiba haibasi makhoi gi mathawni India si ICCPR ICESCR Bills of Rights ki signatory oibadana international law singasi rectify tokrabani loinana Geneva Convention ing sok lising amaga chamapan ni fuga taretsu Indian Parliament ing sok lising amaga chamapan humfuda enact tokrabani thawdo si India government na tigatuna matik chaba action lokhat kadabani hari thokiba thawdo dubu Manipur ima kangleipak maitai lebak nasu akan momongda yaningda phungdoktuna kuki singna maitai gi mathakta hatba yumai thaba torokpadagi tampakta changjafam leiriba maitai IDP singbu ngarang na hanta mayum da changnanaba piar lengang na ayaba piduna changbada ngairi da kuki singna nongmai bom kapsinduna asopan nanghanba Manipur imana akan mamong da condemn tawi athubada terrorist singbu action lokhatlu loinana athubada Manipur da NRC hana paikhatlu mitop khando u kuki jogi CSO luchingba sing FIR palaga logi cherak piu hairi amarom da Manipur State Council Communist Party of India na so saiton gi nganu konda bom attack chathaduna micham ani sohan khiba akan mamong da condemn tawrakli thawdo si miyamgi hak khongoinabani amasung ain ngak nabagi damak tawfam thokpa lenga ki thabak mapum fana tawkhidaba ui ain thugairagliba miyoi singbu ngak senba manba mong thawong utli miyambu apang basiduna duty da leiba security personnel singa ungkhatna halaga responsible authority na lotlaga leibagi machat mayek singna uri maramasna lengak pairiba makok thongba singna mathau phajana pangthokpa ngamdraba official singi mathakta action lokhatpa natraga makhoi masa moral ground da fam thadoklaga maramdam da halankiba changi haiki United People's Front UPF na sinduna chathrakliba amuk hana khuntak laroisi haiba campaign nambol kaithel da DPUVO nambol apun banupilop nambol kaithel apun baluk mai sinthalup na khongchat loising okhibaga loinana khongchat loising na chana thaknaba cheng amadi manama sing tingpangki gangai gi kumhai gi manung chana lilong chajinga khun thangnana leiriba langthabal khopumda khundariba kabui ichil naw singi oiba chakan gangai gi aroiba numita apunba lilong chajing mairapai bi amadi ibudo chajing lakwa purei rombagi lai committee masung khunja miyamga kusamnaduna haraukte am phungdokpaga loinana ichil naw oibagi I mari puning singbaga loinana nungsi chanana leminaba khudol pot tamkre khudol pot aduga khudol tamba mariga aduga mari leina kabui furupki chakan gangai na lakpada sarukya ba phangba sin nungai bu fawi asigumba kumai asna aikoi masel gi marakta nushi chanaba hengal halani phungdoki angang singi talent hunt tawkibagi manamathum kya yenthokre radio nongina Sunday khudingi numidang pung 6 tagi 3 fawbada mahai tamliba angang singi damak pangtokpa talent hunt sarukya kiba angang singda manamathum yenthokre BT Road Labor Gambir Singh Shopping Complex Labor Radio Nongin gi studio da pangthokpa thoromadura advisor Radio Nongin RK Nongtren Komba Radio Nongin gi station director Y Ibungo Choba
Station Manager Ice Priyozit Pari Imom Sindam Sang Langjingi Principal Sanjenbam Mem Chachanuna Athoiba Mithunglen Oina Sarukyaki Thoronga Mari Lenana Radio Nongingi Founder Director Yendrembam Ibungo Chobana Lamdamasigi Angang Singasi Makoida Pokpadagi Yaujarakpa Haithoi Shingthoiba Kayado Fongdoknabagi platform ama Radio Nongina Nomaijing Khudingi Numidang Pung Taruktagi Taret Fawa Piduna Lakli Masiki Sarugama Oina Jahi Loishilakwa Madi Anova Jahi Ing Misingani Kunga Tarugasi Lakpaga Iroinina December ki Tang Kuntraga Mathoigi Numidangda Telephoningi Kuthangda Talent Hunt ki Thoramasi Pangtokpani Masida Saruk Yariba Angang Kun Kangalaga Angang Singasibu Pungning Thogat Poina Manamatumasi Ngasi Gentokpani Talent Hunt ki Manamatum Yentokpasida Well Wisher Kyadagi Chauna Angamating Supang Biraki Hari Hogulay Bangaxing Side Tonga Makani talent Mama Masada in more quality lunin York Bangaxing, but the Mokui talent hunt Torga, Mamana York the Queen encouraged to Vira Maduna society is Samaz Manipuri, Madi world Mokubu, Ligeri by Yogi talent the focus Torga Mokoi, Chanasanaba Hang, Miamda. Kanabayaba, Amadi Masagi, jobs opportunity, Amadi, Miam the Kanabayaba, Tabaxing, Torpe Yanabagi, Mokubo, Queen encouraged away program Mokak Chamaga Yankai Taret Suba Battalion CRPF ki F Company na Nambol PS ki Makhada Laiba Foijing Kulda Miyam de Singpin na Naba Pipe Sing Mating Pankre. Tharomasta KVK Utlogi Senior Scientist KS Brazamani Battalion Asigi Commandant Arun Kumar Deputy Commandant Monis Kumar Assistant Commandant Club ki President Amadi Merapai Bigi Luching Basing Susaryaki. January ki mangada Manipur Police ki Kangpu Mana Thawal District ki Khangabok Khulakpam Laikai digi Khundrakpam Ongbi Ningthaujam Ningol Rosidia Chahi Kungamari amasung Thawal Haukha Maning Laikai digi Lisham Ongbi Vidya Chahi Kuntra Party ki cadre recruit tawbaga mari lenna fare haiduna media sing the yauriba si People's Revolutionary Party of Kangleipak Pripak amasung masigi Lanmi Sangluk Red Army RA ga Karigumba Hiram Amatada Mari Lena de Haina, Lona Tinkrabalup Asigi Department of Publicity and Propaganda gi Publicity Officer, Mangal Kuman Gicherul Amana, Singturakli. Lamlai Kendra MLA case Ibom Chagi meeting Makada Chana Amadi Lay Makuma Pal Fauna Balambi Amadi Tel Hodagi, Kanga Ching Yobalambi Simpson Cray. Lambi Simpson Bagi Tabak MLA case Ibom Chana Hakting and Yingsinki. Lambi Simlakpada Lay Makuma Pal Dagi P Sarat Amadi Tel Hodagi S. Modumangolna Matam Quina, Pibam Sokna Leraklaba Lambi Singasi Lamlai Kendra MLA case Ibom Chana Sembirakpa MLA Bu Tagali, Lema Kumapal Dagi Chana Taba Lambi Si Yadabana Maram Werega, Koireka Chalambadu Lambi Si Sembirabanina, Lema Kumapal Madi Chana, Naxel Halagani, Mahiroi Kya Lambi S Wabakia Tingnaraga Chalambadu, Kopangam Nagani Haina, Fungtung Narakli. Sembadoko MLA Wajala Parsad Pardan Punna. Manabira will lampi, Sembiba, Box, Sabiba, Tate Hinam, Kayama, Corner event, Lusinga to Bunota, Tangin Park, Magadi Haniel, Tagapunduk. Yamna Laibak Tiba Todoma Hokiba, New Year Gi, Numita, Jerivam, Lamdai Kuno the Gi, Langi, Jating Fangdona, Hose, Naurem Tong, Kolem Lekaida, Baragi, Yum the Laduna. Apang apang batabak suduna hingna bahon ariba ilangbam thoibagi machanupa atonba thoithoiba phamung da tumduna leiringai da mathong khangdana kamlakpa nomai maruna panbadagi kokki sarukta panduna Little Clinic da laing laba matung da hojik rims ki surgery ward ta leiduna laing makha chathari haba pau tabadagi like minded group LMG Manipur ngasi rims chatuna ilangbam thoibada Nupali Singh Tara mateng pangkre ngasi ki tengbang khongchana da group asigi secretary Ojit Sorokhaibam Vice President Rojendro Thongam, Treasurer Kunjeswar Mangsatabam, Assistant Secretary Surendra Ningomba, Member Surjit Ngangomcha, Joy Kumar Thokchom, Amadi Boinau, Maibam Nachingba, Sarukyaki. Hazulas Lakpada Maroiba Pau Mkanapisari. Regular Principal Haptabagi Mayokta DM College Campus Labor DM College of Teachers Education Amadi Hindi Teacher Training College ki Principal gi ka Desamna Solon Shinkre. North East Frontier Circle ki Commissioner Sumit Singhal Passenger Service Honabagi None Railway Station in Shinkre. United People's Front ki Ekoi Amukhana Kuntak Laroi Si Haba Paujel Piba Tampaki District Thungna Chatkadaba Bike Rally Lamtakre.
Egalitarian Manipur of the Altruist Imatras na Andaman Nicobar Island ni Mount Manipur da commemorative board ama kinkre. Hozifau kyo na di ICB na sandok chiri pa paum tang silu kushin jari ring tabiri pa punama pa umkhana khurun jari.